Masing yamlaba WY tablet brown sugar amadi yamlaba senpham ka konana security forces singna Churachandpur district ki mata kholdagi miyoi ani phabangamle hairi Manipur police ki control room dagi thadorokpa pau amada miyoi ani adu mistress Singshint chahi kuntraga taruk amadi Mr. L Paushalal Simte chahi kuntraga nipani hairi haiba miyoi ani asi mayai kaba chinjak WY tablet lag amaga lising humda humdoi brown sugar soft case chaniga supna nipan amadi sell oina lupa lakh ahumga lising kuntra taret ka chamnga puduna four wheeler amada chalam khibani hairi makoi ani bu faraba matung makhatana thizina bagi damak makoi ani gi mathakta case ama register tawkre hairi masing yamlaba WY tablet brown sugar amadi yamlaba senpham ka konana security forces singna Churachandpur district ki mata kholdagi miyoi ani phabangamle hairi Manipur police ki control room dagi thadorokpa pau amada miyoi ani adu mistress Singshint chahi kuntraga taruk amadi Mr. L Paushalal Simte chahi kuntraga nipani hairi haiba miyoi ani asi mayai kaba chinjak WY tablet lag amaga lising humda humdoi brown sugar soft case chaniga supna nipan amadi sell oina lupa lakh ahumga lising kuntra taret ka chamnga puduna four wheeler amada chalam khibani hairi makoi ani bu faraba matung makhatana thizina bagi damak makoi ani gi mathakta case ama register tawkre hairi